Dato Chuba Beso Amit Pani District First Preliminary Round Organized Tokjariba Apunba Manipur Matamisai Kangluk Imphal East Center Lakliba November ki tang kunbri asida Purai Lomlong Bazar da laiba Sangit Kala Sangam Hall da ayuki pung 8 kai tabadagi hausada Numit asida Imphal East District da laibiriba isai pu khoidabiba amadi mayek ibiriba singna isai saidanaba amadi mayek chamdamnaba asida form amamam tang lobiraga mayamsu saruk yabiu Best of Amik Imphal East ki oinadi best lyrics amadi best singer gi manasu thamjani Best singer ko ina ahanba mana lupa lising tara. Ani subo mana lupa lising teret. Home subo mana sing mga. Imphal East District tali biriba isay mayek iba amadi ibi singgo pukning thogat sabo oina best of lyricist kidam ta thamjariba mana asi lupa lising tara. Form bisim lagi aruiba numina lakliba November tarik tara mga amadi screening na November tarik tara tarita oigin. Hariba numina sida sai sakpa sai bu pamjaba mai iba sing khudi mangna saruk yang biu haidina